Lakhipur online putok saba October ki tang kuntaru sakol se numit ki Khomjinba Pao tabirasi. Ahanbada maroi Pao. Goa da pangthokliba National Games ki ahanba numita Manipur ki phamdom Rani Balana gold medal laurakre. NCERT na school ki anuba tamna lairik singda India ki mahutta Bharat na mahut silagane. Assam Rajya crime free oiba state ama oibagi maikirom da changsilakle. Manipur ki mafam kaya da ok singda naba laina African swine fever na naba thengnare. Khud chalaba bandi sing sarta mata yaudana thadoroklabadi lan lepkani haina Israel na phongdokre amasung bigyanik singna prithibidagi tha yauna kaba yaba kairak sanana bapandam thamkre. Hauzik mapungoi Pao tabirase. Goa da October ki tang 15 dagi November ki 8 phawa pangthokadaba 53 suba National Games da ngarang ahanba numita Manipur ki phamdom Rani Balana weightlifting da gold medal laurakre. Nupi ki kg 55 ki kanglup da Rani Balana snatch da kg 40 thangatuna anuba record thamkhe. Mahakna clean and jerk da kg 103 kaloinana punna kg 143 thangatkhe. West Bengal ki Sravoni Das na silver aduga Orissa ki Sneha Soren na bronze medal laukhe. Asom da kg 63 ki kanglup da nupa ki weightlifting da Assam ki Siddhanta Gogoi na ngarang silver medal laukhe. NCERT na school gi anobar tamna lairik singda leibak asigi ming India haibagi mahutta Bharat haina mahut silagane. National Council of Educational Research and Training NCERT gi committee na class 12 phawagi social science gi tamna lairik singda mathangi academic chahi dagi India gi mahutta Bharat haiba wai sijanaragani haire. Committee gi chairman oriba historian amadi Padma Shri awardee Professor C.I. Isaac na wafam asigi matangda phongdokladuna leibak asigi ancient history tambibagi mahutta classical period of Indian history haina mahut sinbagi wafam su mahakna phongdokhe. Assam Rajya si crime free oiba state ama oibagi magiromda changsilakli haina CM Dr. Himanta Biswa Sharma na mahaki social media da phongdorokpa warolama da phongdokre. Chahi mangagi oina yengnabada haukiba 2018 da mihatpagi case 1953 rape case 1958 amadi huranbagi case 139 oiramba du handaki chahi 2019 gi August phawbada mihatpagi case 493 rape case 453 amadi huranbagi case 55 da hantarakle haina phongdorakle. Barak Tampak ki jila ahumda Durgaira Thoromgi Vijaya Dasami nimita lai thadaba loihodaba ngarang amukhanna lai thadabagi thorom pangthoknakhe. Mamang chahi gi February gi tang amadagi saba hokiba Guwahati Zoo Road mathakta saba Shraddhanjali flyover thasigi 19 da hangdokhe. দিনাখন আমি আৰজি বৰুৱা ৰোডত শ্ৰদ্ধাঞ্জলি সেতুখন আমি উৎসৰ্গা কৰিম। আজি সেই কথাষাৰ ৰাখিবলৈ পাই মই সঁচাকৈ গৌৰৱ অনুভৱ কৰিছো। এই উৰণীয়া সেতুখন 316 কোটি টকা ব্যয়েৰে ৰাজ্য চৰকাৰৰ নিজস্ব পুঁজিৰে আমি নিৰ্মাণ সম্পূৰ্ণ কৰিছো। এই উৰণ সেতুখনৰ প্ৰস্থ আৰজি বৰুৱা ৰোডত 10.50 মিটাৰ আৰু মাদাৰ টেৰেছা পথত 7.50 মিটাৰ। Lakhipur online channel asibu yengbiriba singna paw asibu like amadi share tawbiu amadi hojik phawba channel asibu subscribe tawbidriba singna subscribe tawbiu
Manipur gi mafam kayada ok singda naba laina African swine fever na naba thengnare hairi laina asina naba ok ki farm singda makhatana sandoraktana cheksil thorang lokotkhre control area oina lauktoklaba farm singdagi ok puthorakpa athingba thamkhre Gaza da Hamas ki makut salaba Israel ki bande sing sarta mata yaudana thadurakpa amadi Hamas na khulai thadoktuna changjaraklabadi Gaza da lanlep kani haina Israel ki maige tegi phongdokre wafama singarang Australia ki ABC radio da pipa interview amada Israel ki lanme ki wangang loi oiriba Lieutenant Colonel Jonathan Kandrikas na phongdokibani Israel na Gaza da landaduna miyoi lising taruk makai ki matakta hatkre masigi manungda nupi angang lising anirom yaure ngarang khakta da miyoi chatret hena Gaza da sikhi Thada kairak thaduna kabagi wari leiramba adu tasengna prithibidagi tha yauna kaba yaba kairak sanana ba pandam thamkhre kilometer lakh ahom hena sangba kairak sanana ba bigyanik singna thamliba pandam asina space ta chatpagi senpham su chang yamna hanthalagani aduga space ki jang su hanthalagani haina panari mawong asi ahanba oina lising amaga chanipan marfutra manga gi matamda Russian scientist Konstantin Tsiolkovsky na puthokibani adumoinamak hausikmakki oinadi masi sabada changadaba potlamsing phangdribana matam khara ngai batari haina tijiloi singi pau asida makhatari kanganjaba ma healthcare amadi paramedical science da University Grants Commission na sakhanglaba chahi amagi diploma chahi ani gi advanced diploma aduga chahi ahum gi bachelor of vocation course tamba yaragani Institute of Medical and Paramedical Science Silchar amadi Gracewell Hospital Manipur Silchar anina kusam naduna Lingya Vidyapit University Faridabad ki makhada course asi tambiba hore healthcare gi field da skill development oiriba medical laboratory technician operation theater technician physiotherapist radiology imaging technician patient care management na chingba 12 pass tawrabasina tamba yaraba coursing asi tamduna isana isabu tabak bijabagi kudong saba lobiyo aduga nursing yoga attendant first aid training emergency medical staff amadi RMP course na chingbagi atenba matamgi oiba course singi tamaktasu admission haujare SMDEP civil hospital Silchar da practical tobagi kudong chaba su thanjari akupa marol gi tamak Institute of Medical and Paramedical Science Ismail Market Central Road Silchar da lengsimbirabu natraga mobile number 939573245 da pau phaunabiyo Potchambam Chanu Albinagawi, Institute of Medical and Paramedical Science, Bachelor's of Vocational in Operation Theatre Technology Tamil. Gracewell Hospital practical class Tajabani. I have Home Madi Matung operation of whom my Pangasi Sabangan. High river courses Hojiki Matamda Yama Pudong Chaba, almost interiors and Madina course and hygiene. Mayamsu High river Pudong Chaba, Silabunaba, performance hygiene. I can make my Messiah to the Bukore, I suggested the Institute of Medical and Paramedical Science da the pastor Japan ada menguji di SMDEP Civil Hospital da ICU technician Nungairaba pau Kasar Fuller tolda Holistic Therapy Center ama hangdok jare acupressure amadi naturopathy gi matengna adomgi khwang naba khud haigat pa yadaba khu tangda naba saru amadi singli naurida nungaitaba paralysis asina chingba akchangi nungaitaba kaya laengnana bagitamak ngasimak lengsin biragu senior consultant acupressure and naturopathy specialist in ortho and neuropain Dr. S. Chandrababu Singha Holistic Therapy Center Nilmohon Complex near Muscle Gym OB Road Fullertol Kasarasam Nongmaijing natabada numit khudingi ayuki pung 8 dagi numidangi pung 3 phawba layengzari mobile number 8638078821 ne aroibada maroiba paw amukhana Goa da pangthokliba National Games ki ahanba numita Manipur ki phamdom Rani Balana gold medal lawrakre NCERT na school gi anuba tamna lairik singda India gi mahutta Bharat na mahutsilagani Assam Rajya crime free oiba state ama oibagi maikirom da changsilakli Manipur gi mafam kaya da ok singda naba laina African swine fever na naba thengnare
खुद चलबा बंदिसिंग सर्त अमत याउदना थादोरक्लबदी लान लेपकनी हाइना इजराइल न फोंदोखरे अमसुंग वैज्ञानिक सिंगना पृथ्वीदगी था यौना काबा याबा कैराक सानानब पांदम थमखरे लखीपुर ऑनलाइन यूट्यूब चैनल की खोमजिनबा पाव संदोकजबा ngasi gi oinadi matang asida loijare।